Israel ꯃꯆꯥꯁꯤꯡꯗꯨꯅ ꯂꯩꯀꯪꯂꯥꯗ ꯀꯣꯏꯅ ꯆꯠꯄ ꯃꯇꯝꯗ ꯃꯁꯤꯒꯤ ꯋꯥꯔꯤꯁꯤ ꯑꯅꯤꯁꯨꯕ ꯋꯥꯌꯦꯜꯂꯣꯟꯒꯤ 9ꯗ ꯊꯦꯡꯅꯒꯅꯤ꯫ ꯑꯩ ꯃꯁꯤꯒꯤ ꯋꯥꯔꯤꯁꯤ ꯌꯥꯝꯅ ꯄꯥꯝꯖꯩ꯫ ꯃꯍꯥꯛꯅ ꯍꯥꯏꯈꯤ, ꯅꯈꯣꯏꯅ ꯑꯩꯒꯤ ꯌꯥꯊꯪꯁꯤꯡꯗꯨ ꯉꯥꯛꯄ꯭ꯔꯥ ꯉꯥꯛꯇꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯅꯕꯒꯤ ꯆꯥꯡꯌꯦꯡ ꯇꯧꯅꯕꯒꯤ ꯑꯩꯅ ꯅꯈꯣꯏꯕꯨ ꯂꯩꯀꯪꯂꯥꯗ ꯆꯍꯤ 90 ꯆꯤꯡꯕꯤꯈꯤꯕꯅꯤ꯫ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯗꯁꯨ ꯅꯪꯅ ꯏꯁ꯭ꯋꯔ ꯁꯦꯕꯥ ꯇꯧꯔꯤꯕꯁꯤ ꯃꯍꯥꯛꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨꯈꯛꯇꯒꯤ ꯇꯧꯔꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯅꯪꯅ ꯆꯤꯡꯗꯣꯟꯗ ꯂꯩꯔꯒ ꯇꯧꯒꯗꯕ ꯑꯗꯨꯃꯥꯏꯅ ꯅꯪꯅ ꯂꯩꯀꯪꯂꯥꯗꯁꯨ ꯇꯧꯒꯗ꯭ꯔꯥ ꯍꯥꯏꯕꯗꯨ ꯆꯥꯡ ꯇꯧꯅꯕꯒꯤꯗꯃꯛ ꯆꯥꯡꯌꯦꯡ ꯂꯥꯛꯀꯅꯤ꯫ ꯑꯅꯤꯁꯨꯕ ꯋꯥꯌꯦꯜꯂꯣꯟꯒꯤ 9:3 ꯏꯔꯤꯕꯁꯤ ꯑꯩ ꯌꯥꯝꯅ ꯄꯥꯝꯖꯩ꯫ ꯃꯍꯥꯛꯅ ꯍꯥꯏ, ꯑꯩꯅ ꯅꯈꯣꯏꯕꯨ ꯅꯣꯜꯂꯨꯛꯍꯟꯅꯕꯒꯤ ꯑꯃꯗꯤ ꯆꯥꯡꯌꯦꯡ ꯇꯧꯅꯕꯒꯤ ꯆꯍꯤ 90 ꯑꯁꯤ ꯂꯩꯀꯪꯂꯥꯗ ꯆꯤꯡꯕꯤꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤ, ꯅꯈꯣꯏꯒꯤ ꯅꯐꯤ ꯅꯔꯣꯜ ꯊꯣꯏꯗꯣꯛꯄ ꯁꯦꯒꯥꯏꯈꯤꯗꯦ, ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯅꯈꯣꯏꯒꯤ ꯅꯈꯣꯡ ꯐꯥꯎꯕ ꯄꯣꯝꯈꯠꯈꯤꯗꯦ꯫ ꯅꯈꯣꯏꯅ ꯆꯍꯤ 90 ꯆꯠꯂꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯅꯈꯣꯡ ꯄꯣꯝꯈꯠꯈꯤꯗꯦ, ꯃꯐꯤ ꯃꯔꯣꯜ ꯁꯦꯒꯥꯏꯈꯤꯗꯦ, ꯑꯗꯨꯒ ꯆꯍꯤ 90 ꯑꯗꯨ ꯑꯅꯧꯕ ꯐꯤꯔꯣꯜꯗꯤ ꯁꯦꯠꯈꯤꯗꯦ꯫ ꯃꯁꯤꯗꯒꯤ ꯇꯝꯕ ꯌꯥꯕ ꯄꯔꯥꯁꯤ ꯀꯔꯤꯅꯣ? ꯅꯪꯅ ꯄꯥꯝꯕ ꯈꯨꯗꯤꯡꯃꯛꯇꯨ ꯐꯪꯂꯝꯗꯕ ꯌꯥꯏ, ꯅꯉꯣꯟꯗ ꯇꯧꯕꯤꯒꯅꯤ ꯍꯥꯏꯈꯤꯕꯁꯤꯡꯗꯨ ꯂꯣꯏꯅ ꯑꯣꯏꯔꯝꯗꯕ ꯌꯥꯏ, ꯑꯗꯨꯕꯨ ꯅꯪꯒꯤ ꯗꯔꯀꯥꯔ ꯂꯩꯕꯁꯤꯡꯗꯨ ꯏꯁ꯭ꯋꯔꯅ ꯄꯤꯕꯤꯒꯅꯤ꯫ ꯅꯪꯅ ꯃꯉꯣꯟꯗꯒꯤ ꯄꯥꯝꯂꯤꯕꯗꯨꯃꯛ ꯑꯣꯏꯍꯟꯅꯤꯡꯂꯤꯕꯗꯨꯃꯛ ꯑꯣꯏꯔꯝꯗꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯅꯪꯒꯤ ꯗꯔꯀꯥꯔ ꯂꯩꯕꯁꯤꯡꯗꯨ ꯏꯁ꯭ꯋꯔꯅ ꯄꯤꯕꯤꯒꯅꯤ, ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯐꯤꯔꯣꯜꯗꯨ ꯆꯍꯤ 10-20 ꯆꯠꯅꯕ ꯐꯥꯎꯕ ꯃꯍꯥꯛꯅ ꯊꯥꯎ ꯅꯣꯏꯕꯤꯒꯗꯕ ꯑꯣꯏꯔꯕꯁꯨ ꯇꯧꯕꯤꯒꯅꯤ꯫ ꯀꯅꯥ ꯀꯅꯥ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯈꯪꯕꯤꯕꯒꯦ? ꯑꯗꯨꯒ ꯅꯍꯥꯛ ꯃꯗꯨꯗꯒꯤ ꯊꯣꯛꯂꯛꯀꯅꯤ꯫ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛꯅ ꯄꯥꯝꯅꯕ ꯁ꯭ꯀ꯭ꯔꯤꯞꯆꯔ ꯑꯃ ꯐꯤꯂꯤꯞꯄꯤꯌꯥꯒꯤ 4:18 ꯏꯔꯤ, ꯑꯩꯒꯤ ꯏꯁ꯭ꯋꯔꯅ ꯅꯍꯥꯛꯀꯤ ꯗꯔꯀꯥꯔ ꯂꯩꯕ ꯈꯨꯗꯤꯡꯃꯛ ꯈ꯭ꯔꯤꯁꯇ ꯖꯤꯁꯨꯒꯤ ꯃꯄꯥꯟꯗꯒꯤ ꯃꯍꯥꯛꯀꯤ ꯏꯅꯥꯛ ꯈꯨꯜꯂꯕ ꯂꯜꯗꯒꯤ ꯄꯤꯕꯤꯒꯅꯤ꯫ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯑꯁꯤꯒꯨꯝꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤꯈꯛ ꯂꯧꯊꯣꯛꯂꯒꯗꯤ ꯂꯥꯟꯕ ꯑꯣꯏꯒꯅꯤ, ꯑꯗꯨꯅ ꯃꯗꯨꯒꯤ ꯃꯃꯥꯡ ꯑꯃꯁꯨꯡ ꯃꯅꯤꯡꯗꯨꯁꯨ ꯄꯥꯕ ꯆꯨꯝꯃꯤ꯫ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯗ ꯇꯧꯕꯤꯒꯗꯕꯁꯤꯡꯗꯨ ꯉꯥꯛꯇ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯔꯒꯗꯤ ꯃꯌꯥꯝ ꯂꯥꯎꯒꯅꯤ, ꯍꯔꯥꯎꯒꯅꯤ, ꯑꯗꯨꯕꯨ ꯃꯗꯨ ꯉꯥꯏꯍꯥꯛꯇꯪ ꯊꯝꯖꯔꯒ ꯅꯪꯅ ꯇꯧꯒꯗꯕ ꯁꯔꯨꯛꯇꯨ ꯑꯣꯏꯅ ꯈꯔ ꯍꯥꯏꯖꯒꯦ, ꯃꯔꯝꯗꯤ ꯅꯍꯥꯛꯅ ꯃꯔꯨ ꯍꯨꯟꯗꯅ ꯃꯍꯩ ꯂꯣꯛꯄ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯃꯗꯨ ꯍꯥꯏꯕ ꯏꯟꯕꯒꯤ ꯃꯔꯨ ꯑꯣꯏꯔꯝꯕ ꯌꯥꯏ, ꯅꯠꯇ꯭ꯔꯒ ꯃꯇꯝ ꯄꯤꯕꯒꯤ, ꯅꯠꯇ꯭ꯔꯒ ꯁꯦꯜꯒꯤ, ꯅꯠꯇ꯭ꯔꯒ ꯅꯉꯣꯟꯗ ꯌꯥꯝꯅ ꯊꯤꯅ ꯑꯔꯥꯟꯕ ꯇꯧꯔꯛꯄ ꯃꯤ ꯑꯃꯕꯨ ꯉꯥꯛꯄꯤꯕꯒꯤ ꯃꯔꯨ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯃꯗꯨ ꯏꯁ꯭ꯋꯔꯅ ꯇꯧꯍꯟꯅꯤꯡꯏ꯫ ꯅꯍꯥꯛꯅ ꯃꯗꯨ ꯇꯧꯔꯕꯗꯤ ꯅꯍꯥꯛ ꯅꯤꯡꯈꯥ ꯇꯝꯗꯨꯅ ꯄꯨꯟꯁꯤꯒꯤ ꯂꯣꯛꯄꯒꯤ ꯑꯅꯧꯕ ꯊꯥꯛ ꯑꯃꯗ ꯀꯥꯈꯠꯄ ꯉꯝꯒꯅꯤ꯫ ꯑꯗꯨꯅ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯗ ꯇꯧꯅꯕ ꯍꯥꯏꯔꯛꯄ ꯑꯗꯨꯕꯨ ꯂꯨꯕꯗꯒꯤ ꯅꯠꯇ꯭ꯔꯒ ꯆꯥꯟꯅꯗꯦ ꯈꯟꯕꯗꯒꯤ ꯑꯩꯈꯣꯏꯅ ꯇꯧꯗꯅ ꯁꯨꯝ ꯂꯩꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯂꯩ, ꯑꯗꯨꯒ ꯑꯇꯣꯞꯄ ꯄꯥꯎꯈꯨꯝ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯑꯥꯁꯥ ꯇꯧꯖꯗꯨꯅ ꯂꯩ꯫ ꯑꯗꯨꯅ ꯅꯍꯥꯛꯅ ꯏꯜꯂꯣꯏ ꯍꯥꯏꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯒꯗꯤ ꯏꯁ꯭ꯋꯔꯗꯒꯤ ꯀꯔꯤꯁꯨ ꯐꯪꯒꯅꯤ ꯍꯥꯏꯅ ꯑꯥꯁꯥ ꯇꯧꯕꯤꯒꯅꯨ꯫ ꯌꯦꯡꯉꯨ, ꯑꯩꯅ ꯅꯈꯣꯏꯗ ꯂꯥꯎꯕ ꯂꯦꯞꯈꯤꯅꯨ ꯍꯥꯏꯗꯨꯅꯤ꯫ ꯃꯤ ꯃꯌꯥꯝꯅ ꯍꯔꯥꯎꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯇꯧꯅꯒꯗꯕ, ꯑꯗꯨꯒ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯒꯁꯨ ꯍꯔꯥꯎꯅꯒꯗꯕ ꯉꯥꯛꯇ ꯃꯌꯥꯝꯗ ꯉꯥꯡꯕ ꯇꯥꯔꯒꯗꯤ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯂꯥꯏꯕ ꯑꯣꯏꯒꯅꯤ, ꯑꯗꯨꯕꯨ ꯑꯩꯅꯁꯨ ꯀꯌꯥꯗ ꯅꯨꯡꯉꯥꯏꯈ꯭ꯔꯕ ꯀꯣꯟꯐꯔꯦꯟꯁꯅꯣ ꯍꯥꯏꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯑꯇꯩꯁꯨ ꯂꯣꯏꯅ ꯍꯥꯏꯗ꯭ꯔꯒꯗꯤ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄꯗꯨ ꯆꯨꯝꯅ ꯇꯧꯗ꯭ꯔꯤꯕꯅꯤ꯫ ꯄꯗ 13 ꯍꯧꯁꯤ꯫ ꯐꯤꯂꯤꯞꯄꯤꯌꯥ 4:13 ꯑꯗꯨꯝ ꯑꯣꯏꯅꯃꯛꯄꯨ ꯅꯈꯣꯏꯅ ꯑꯩꯒꯤ ꯑꯋꯥꯕꯗ ꯏꯄꯥꯡ ꯑꯣꯏꯃꯤꯟꯅꯗꯨꯅ ꯐꯖꯅ ꯇꯧꯔꯦ, ꯑꯃꯁꯨꯡ ꯅꯈꯣꯏ ꯅꯁꯥꯃꯛꯅꯁꯨ ꯈꯪꯉꯤ, ꯍꯥꯏꯕꯗꯤ ꯑꯐꯕ ꯋꯥ ꯄꯥꯎꯒꯤ ꯑꯍꯧꯕꯗ ꯑꯩꯅ ꯃꯥꯀꯤꯗꯣꯅꯤꯌꯥꯗꯒꯤ ꯆꯠꯊꯣꯛꯈꯤꯕ ꯃꯇꯝꯗ ꯅꯈꯣꯏ ꯅꯠꯇꯅ ꯁꯤꯡꯂꯨꯞ ꯀꯅꯥ ꯑꯃꯠꯇꯅ ꯄꯤꯕꯒꯤ ꯑꯃꯁꯨꯡ ꯐꯪꯕꯒꯤ ꯃꯔꯝꯗ ꯑꯩꯒꯤ ꯏꯄꯥꯡ ꯑꯣꯏꯃꯤꯟꯅꯕ ꯂꯩꯔꯝꯗꯦ, ꯃꯔꯝꯗꯤ ꯑꯩꯅ
ꯈꯨꯗꯣꯟ ꯑꯗꯨ ꯊꯤꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯅꯈꯣꯏꯒꯤꯗꯃꯛ ꯍꯦꯟꯒꯠꯄ ꯃꯍꯩ ꯑꯗꯨ ꯊꯤꯕꯅꯤ꯫ ꯇꯧꯏꯒꯨꯝꯕꯁꯨꯡ ꯑꯩꯅ ꯂꯣꯏꯅꯃꯛ ꯐꯪꯖꯔꯦ ꯑꯃꯁꯨꯡ ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯦ, ꯅꯈꯣꯏꯗꯒꯤ ꯄꯣꯠ ꯑꯗꯨ ꯃꯅꯝ ꯅꯨꯡꯁꯤꯕ, ꯏꯁ꯭ꯋꯔꯅ ꯌꯥꯕꯤꯕ ꯑꯃꯁꯨꯡ ꯄꯦꯟꯕꯤꯕ ꯕꯂꯤ ꯑꯣꯏꯅ ꯏꯄꯥꯐ꯭ꯔꯣꯗꯤꯇꯥꯒꯤ ꯈꯨꯠꯇꯒꯤ ꯐꯪꯖꯗꯨꯅ ꯑꯩ ꯊꯜꯂꯦ, ꯑꯃꯁꯨꯡ ꯑꯩꯒꯤ ꯏꯁ꯭ꯋꯔꯅ ꯅꯈꯣꯏꯒꯤ ꯀꯥꯟꯅꯕ ꯄꯨꯝꯅꯃꯛ ꯈ꯭ꯔꯤꯁꯇ ꯖꯤꯁꯨꯒꯤ ꯃꯄꯥꯟꯅ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯃꯇꯤꯛ ꯃꯉꯥꯟꯗ ꯂꯩꯕ ꯂꯜ ꯃꯇꯨꯡ ꯏꯟꯅ ꯄꯤꯅꯕꯤꯒꯅꯤ꯫ ꯏꯁ꯭ꯋꯔꯅ ꯅꯉꯣꯟꯗ ꯄꯤꯌꯨ ꯍꯥꯏꯔꯛꯄ ꯑꯃ ꯍꯦꯛꯇꯗ ꯅꯪ ꯍꯔꯥꯎꯒꯅꯤ, ꯃꯗꯨ ꯃꯇꯝ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯄꯩꯁꯥ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯉꯥꯛꯄꯤꯕ ꯅꯠꯇ꯭ꯔꯒ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯑꯃ ꯍꯦꯛꯇ ꯑꯣꯏꯁꯅꯨ, ꯃꯔꯝꯗꯤ ꯂꯥꯏꯔꯤꯛ ꯁꯨꯡꯍꯩ ꯍꯩꯇꯕ ꯂꯧꯃꯤ ꯑꯃꯅ ꯐꯥꯎꯕ ꯃꯔꯨ ꯍꯨꯟꯗꯅꯗꯤ ꯃꯍꯩ ꯂꯣꯛꯄ ꯑꯣꯏꯊꯣꯛꯇꯦ ꯍꯥꯏꯕꯁꯤ ꯈꯪꯏ꯫ ꯑꯩꯒꯤ ꯕꯕꯥꯅ ꯁꯤꯗ꯭ꯔꯤꯉꯩ ꯆꯍꯤ 4ꯒꯤ ꯃꯃꯥꯡꯗ ꯏꯁ꯭ꯋꯔꯅ ꯃꯥꯕꯨ ꯑꯩꯅ ꯉꯥꯛꯄꯤꯍꯟꯅꯤꯡꯈꯤ꯫ ꯑꯁꯦꯡꯕꯁꯨ ꯑꯩꯅ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯄꯨ ꯉꯥꯛꯄꯤꯈ꯭ꯔꯦ, ꯑꯗꯨꯕꯨ ꯃꯗꯨ ꯃꯄꯨꯡ ꯐꯥꯍꯟꯅꯕꯒꯤꯗꯃꯛ ꯏꯁ꯭ꯋꯔꯅ ꯑꯩꯒꯤ ꯏꯃꯥ ꯕꯕꯥꯗꯨ ꯃꯈꯣꯏꯅ ꯂꯩꯔꯝꯕ ꯈꯥ ꯅꯣꯡꯄꯣꯛ ꯃꯤꯁꯣꯔꯤꯗꯒꯤ ꯁꯦꯟꯠ ꯂꯨꯏꯁꯇ ꯄꯨꯕꯤꯔꯛꯇꯨꯅ ꯑꯩꯕꯨ ꯁꯦꯟꯅꯍꯟꯈꯤ꯫ ꯑꯩꯅ ꯑꯩꯒꯤ ꯏꯄꯥꯕꯨ ꯁꯦꯟꯅꯅꯤꯡꯈꯤꯗꯦ, ꯃꯗꯨ ꯆꯨꯝꯕ ꯃꯥꯟꯈꯤꯗꯦ, ꯇꯧꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯈꯟꯈꯤꯗꯦ꯫ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯃꯗꯨ ꯇꯧ ꯍꯥꯏꯔꯛꯄꯒꯤ ꯃꯔꯝ ꯑꯃꯠꯇ ꯂꯩꯈꯤꯗꯦ, ꯑꯗꯨꯕꯨ ꯑꯔꯣꯏꯕꯗꯗꯤ ꯑꯩ ꯏꯁ꯭ꯋꯔꯅ ꯍꯥꯏꯕ ꯏꯟꯈꯤ꯫ ꯃꯗꯨ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯔꯨꯕ ꯑꯃ ꯑꯣꯏꯈꯤ, ꯑꯗꯨꯕꯨ ꯃꯗꯨꯅ ꯑꯩꯈꯣꯏꯕꯨ ꯃꯁꯤꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤꯁꯤꯒꯤ ꯑꯅꯧꯕ ꯊꯥꯛ ꯑꯃꯗ ꯌꯧꯍꯟꯈꯤ, ꯑꯗꯨꯒ ꯍꯦꯟꯅ ꯄꯥꯛ ꯆꯥꯎꯅ ꯃꯌꯥꯝꯗ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕ ꯉꯝꯈꯤ꯫ ꯑꯩ ꯃꯌꯥꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯖꯅꯤꯡꯏ, ꯃꯁꯤ ꯆꯥꯟꯕꯤꯗꯨꯅ ꯇꯥꯕꯤꯌꯨ ꯑꯗꯨꯒ ꯁꯨꯛꯀꯥꯎ ꯀꯥꯎꯕꯤꯒꯅꯨ꯫ ꯏꯁ꯭ꯋꯔꯅ ꯅꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯪꯂꯛꯄ ꯈꯨꯗꯤꯡꯒꯤ ꯃꯗꯨ ꯅꯉꯣꯟꯗꯒꯤ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯕ ꯅꯠꯇꯦ, ꯃꯥꯅ ꯅꯪꯒꯤ ꯄꯣꯠꯇꯨ ꯀꯔꯤꯁꯨ ꯗꯔꯀꯥꯔ ꯂꯩꯇꯦ꯫ ꯃꯌꯥꯝ ꯃꯨꯟꯅ ꯑꯃꯨꯛꯇ ꯇꯥꯕꯤꯌꯨ, ꯏꯁ꯭ꯋꯔꯗꯤ ꯄꯤꯇꯠ ꯄꯥꯇꯠꯄ ꯅꯠꯇꯦ꯫ ꯅꯪꯅ ꯃꯉꯣꯟꯗ ꯑꯣꯐꯔꯤꯡ ꯄꯤꯗꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯁ꯭ꯋꯔꯒꯗ ꯃꯩ ꯀꯔꯤꯁꯨ ꯃꯨꯊꯠꯂꯣꯏ꯫ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯪꯂꯛꯄ ꯈꯨꯗꯤꯡꯒꯤ ꯃꯗꯨ ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯂꯩꯍꯟꯅꯤꯡꯕꯁꯤꯡꯗꯨ ꯍꯦꯟꯅ ꯂꯧꯁꯤꯟꯕ ꯉꯝꯅꯕ ꯃꯐꯝꯗ ꯊꯝꯅꯤꯡꯕꯒꯤꯅꯤ, ꯑꯗꯨꯒ ꯃꯈꯣꯏ ꯏꯁ꯭ꯋꯔꯒꯤ ꯋꯥ ꯉꯥꯡꯕꯁꯤꯡ ꯑꯁꯤꯅ ꯃꯤꯒꯤ ꯄꯩꯁꯥ ꯂꯧꯊꯣꯛꯅꯕ ꯑꯗꯨꯝ ꯍꯣꯠꯅꯩ ꯍꯥꯏꯕ ꯑꯦꯛꯁꯀ꯭ꯌꯨꯖꯁꯤꯡ ꯇꯥꯃꯟꯗꯅ ꯑꯩꯗꯤ ꯋꯥꯔꯦ꯫ ꯅꯍꯥꯛꯅ ꯏꯁ꯭ꯋꯔꯗ ꯊꯥꯖꯗꯨꯅ ꯃꯁꯤ ꯅꯤꯌꯝ ꯑꯃꯅꯤ ꯈꯪꯗꯨꯅ ꯊꯃꯣꯏ ꯁꯦꯡꯅ ꯏꯁ꯭ꯋꯔꯗ ꯄꯤꯔꯕꯅꯤ꯫ ꯃꯈꯣꯏꯅ ꯀꯔꯤ ꯇꯧꯔꯤꯕꯒꯦ ꯍꯥꯏꯕꯁꯤꯗ ꯅꯍꯥꯛ ꯀꯔꯤꯁꯨ ꯋꯥꯔꯣꯏ, ꯃꯔꯝꯗꯤ ꯅꯪꯒꯤ ꯃꯅꯥꯗꯤ ꯏꯁ꯭ꯋꯔꯗꯒꯤ ꯂꯥꯛꯀꯗꯕꯅꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯌꯥꯝꯗꯨꯅ ꯅꯉꯣꯟꯗꯒꯤ ꯀꯔꯤꯅꯣ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯅꯥꯀꯜ ꯑꯅꯤꯃꯛ ꯅꯉꯣꯟꯗ ꯇꯥꯛꯄꯒꯤ ꯑꯩꯈꯣꯏꯒꯤ ꯗꯥꯌꯤꯇ꯭ꯔ ꯑꯃ ꯂꯩ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯃꯈꯛ ꯂꯩ꯫ ꯅꯨꯄꯤ ꯑꯃꯈꯛꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤ, ꯆꯍꯤ 3ꯒꯤ ꯃꯃꯥꯡꯗ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯅꯪꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤꯒ ꯄꯥꯔꯠꯅꯔ ꯑꯣꯏꯃꯤꯟꯅꯧ ꯍꯥꯏꯔꯛꯈꯤ꯫ ꯅꯪꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤꯒ ꯄꯥꯔꯠꯅꯔ ꯑꯣꯏꯃꯤꯟꯅꯧ ꯍꯥꯏꯅ ꯊꯃꯣꯏꯗ ꯏꯁ꯭ꯋꯔꯅ ꯄꯤꯕꯤꯕꯗꯧꯅ ꯐꯥꯎꯈꯤ, ꯑꯗꯨꯕꯨ ꯑꯩꯅ ꯇꯧꯈꯤꯗꯦ꯫ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ, ꯃꯗꯨ ꯑꯩꯅ ꯇꯧꯕ ꯉꯝꯗꯕꯒꯤꯁꯨ ꯅꯠꯇꯦ, ꯇꯧꯅꯤꯡꯗꯕꯒꯤꯁꯨ ꯅꯠꯇꯦ꯫ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ, ꯅꯪꯅ ꯇꯧꯕꯁꯤꯡꯗꯨ ꯂꯣꯏꯅ ꯐꯩ ꯍꯥꯏꯅ ꯈꯜꯂꯤ, ꯑꯗꯨꯕꯨ ꯑꯩꯅ ꯁꯨꯡꯇꯧꯗꯤ ꯇꯧꯈꯤꯗꯦ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯛꯏ, ꯆꯍꯤ ꯈꯔ ꯍꯧꯈ꯭ꯔꯦ, ꯑꯩꯅ ꯑꯗꯨꯝ ꯇꯧꯗ꯭ꯔꯤ, ꯑꯗꯨꯒꯗꯤ ꯈꯪꯍꯧꯗꯅ ꯅꯪꯅ ꯇꯥꯛꯄ ꯃꯌꯥꯝꯗꯨꯗꯒꯤ ꯑꯩꯅ ꯀꯔꯤꯁꯨ ꯐꯪꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯃꯗꯨꯗ ꯑꯩꯅ ꯈꯜꯂꯝꯃꯤ, ꯏꯁ꯭ꯋꯔ, ꯖꯣꯏꯁꯁꯤꯕꯨ ꯀꯩꯗꯧꯔꯒꯦ? ꯃꯁꯤꯅꯤ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯇꯧꯔꯤꯁꯤ꯫ ꯖꯣꯏꯁꯁꯤꯕꯨ ꯀꯩꯗꯧꯔꯕꯖꯥꯠꯅꯣ? ꯃꯥ ꯄꯥꯞ ꯇꯧꯔꯨꯔꯕꯖꯥꯠꯂꯥ? ꯏꯁ꯭ꯋꯔꯒꯤ ꯊꯥꯎ ꯅꯣꯏꯕꯤꯕꯗꯨ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ꯫
ꯏꯁ꯭ꯋꯔꯅ ꯍꯥꯏꯔꯛꯈꯤ, ꯖꯣꯏꯁꯇ ꯀꯔꯤꯁꯨ ꯑꯁꯣꯏꯕ ꯂꯩꯇꯦ, ꯆꯍꯤ 2ꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯅꯉꯣꯟꯗ ꯃꯍꯥꯛꯀꯤ ꯃꯤꯅꯤꯁꯇ꯭ꯔꯤꯒ ꯄꯥꯔꯠꯅꯔ ꯑꯣꯏꯃꯤꯟꯅꯅꯕ ꯍꯥꯏꯈꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯅ ꯑꯗꯨꯝ ꯐꯝꯂꯒ ꯁꯨꯝ ꯂꯧꯁꯤꯟꯗꯨꯅ ꯀꯔꯤꯃꯠꯇꯗꯤ ꯄꯤꯊꯣꯛꯇꯅ ꯃꯗꯨꯗꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯐꯪꯅꯤ ꯍꯥꯏꯅ ꯑꯥꯁꯥ ꯇꯧꯖꯕ ꯌꯥꯔꯔꯣꯏ꯫ ꯅꯍꯥꯛꯅ ꯂꯧꯁꯤꯟꯕ ꯈꯛꯇꯪ ꯇꯧꯔꯒ ꯃꯔꯥꯡ ꯀꯥꯏꯅ ꯍꯤꯡꯒꯦ ꯍꯥꯏꯅ ꯑꯥꯁꯥ ꯇꯧꯖꯕ ꯌꯥꯔꯣꯏ꯫ ꯃꯁꯤ ꯅꯤꯌꯝ ꯑꯃꯅꯤ, ꯊꯋꯥꯏꯒꯤ ꯑꯣꯏꯕ ꯅꯤꯌꯝꯅꯤ꯫ ꯅꯪꯅ ꯍꯨꯟꯕꯗꯨꯈꯛ ꯅꯪꯅ ꯂꯣꯛꯀꯅꯤ꯫ ꯃꯁꯤ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇꯅꯤ꯫ ꯅꯪꯅ ꯑꯃꯨꯛ ꯍꯥꯏꯕ ꯌꯥꯏ, ꯑꯩ ꯈꯪꯏ ꯃꯁꯤꯒꯤ ꯋꯥꯍꯪꯁꯤ ꯍꯪꯅꯔꯛꯀꯅꯤ ꯍꯥꯏꯕꯗꯨ꯫ ꯑꯩ ꯇꯥꯏꯠ ꯄꯤꯗꯤ ꯄꯤꯅꯤꯡꯕꯅꯤ ꯖꯣꯏꯁ, ꯑꯗꯨꯕꯨ ꯑꯩ ꯏꯁ꯭ꯋꯔ ꯈꯪꯗꯕ ꯑꯃꯒ ꯂꯨꯍꯣꯡꯂꯨꯔꯦ ꯑꯗꯨꯅ ꯃꯥꯅ ꯃꯁꯤ ꯌꯥꯔꯛꯂꯣꯏ꯫ ꯐꯔꯦ ꯑꯗꯨꯗꯤ Amen? ꯅꯪꯒꯤ ꯂꯨꯍꯣꯡꯕꯗꯨ ꯀꯥꯏꯍꯟꯕꯒꯤ ꯗꯔꯀꯥꯔ ꯑꯣꯏꯗꯦ, ꯑꯗꯨꯅ ꯄꯤꯕ ꯌꯥꯕ ꯑꯇꯣꯞꯄ ꯂꯝꯕꯤ ꯊꯤꯌꯨ꯫ ꯅꯪꯒꯤ ꯃꯇꯝ ꯄꯤꯌꯨ꯫ ꯅꯪꯒꯤ ꯁꯦꯟꯐꯝ ꯈꯔ ꯐꯪꯕꯗ ꯃꯗꯨꯒꯤ ꯇꯥꯏꯠ ꯈꯥꯏꯗꯣꯛꯂꯒ ꯃꯤꯒꯤꯗꯃꯛꯇ ꯀꯔꯤꯅꯣ ꯇꯧꯕꯤꯌꯨ, ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯇꯧꯗꯕꯒꯤ ꯑꯦꯛꯁꯀ꯭ꯌꯨꯖꯇꯨꯗꯤ ꯇꯧꯕꯤꯒꯅꯨ꯫ ꯅꯪꯅ ꯉꯝꯗꯕꯗꯨꯗ ꯈꯟꯕꯗꯨ ꯇꯣꯛꯎ, ꯑꯗꯨꯒ ꯀꯔꯤꯅꯣ ꯑꯉꯝꯕ ꯈꯔ ꯌꯦꯡꯉꯨ, ꯑꯗꯨꯒ ꯅꯪꯅ ꯈꯪꯕ ꯍꯥꯏꯕ ꯏꯟꯗꯕꯁꯤꯡ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯕꯗꯤ ꯑꯩꯒꯤꯁꯨ ꯑꯩꯅ ꯊꯧꯁꯥꯗꯕ, ꯏꯁ꯭ꯋꯔꯅ ꯍꯥꯏꯕ ꯏꯟꯗꯕ ꯖꯒꯥ ꯈꯔ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ, ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯅ ꯈꯪꯍꯜꯂꯛꯂꯕꯗꯤ ꯃꯗꯨ ꯑꯩꯅ ꯌꯥꯖꯩ꯫ ꯑꯗꯨꯅ ꯏꯁ꯭ꯋꯔꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯃꯁꯤ ꯇꯧꯅꯕ ꯍꯥꯏꯔꯛꯏ, ꯑꯗꯨꯕꯨ ꯃꯁꯤ ꯌꯥꯝꯅ ꯂꯨꯏ, ꯑꯩ ꯇꯧꯕ ꯉꯝꯗꯦ ꯍꯥꯏꯕꯤꯒꯅꯨ꯫ ꯃꯗꯨ ꯆꯨꯝꯗꯕꯅꯤ꯫ ꯏꯁ꯭ꯋꯔꯅ ꯅꯪꯉꯣꯟꯗ ꯇꯧ ꯍꯥꯏꯔꯛꯂꯕꯗꯤ ꯇꯧꯕ ꯉꯝꯅꯕ ꯃꯗꯨꯁꯨ ꯃꯍꯥꯛꯅ ꯄꯤꯕꯤꯒꯅꯤ꯫ ꯅꯪꯒꯤ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡꯗꯨ ꯅꯪꯅ ꯊꯥꯡꯉꯨ, ꯑꯗꯨꯒ ꯏꯁ꯭ꯋꯔꯅ ꯃꯗꯨꯗ ꯌꯥꯎꯕꯤꯒꯅꯤ꯫ ꯍꯥꯏꯕ ꯏꯟꯗꯕ ꯈꯨꯗꯤꯡꯃꯛ ꯊꯥꯗꯣꯛꯂꯒ ꯊꯋꯥꯏꯅ ꯆꯤꯡꯕꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯇꯝꯕꯨ ꯑꯣꯏꯔꯕꯁꯨ, ꯄꯩꯁꯥꯕꯨ ꯑꯣꯏꯔꯕꯁꯨ, ꯀꯅꯥꯒꯨꯝꯕꯕꯨ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯔꯕꯁꯨ, ꯅꯠꯇ꯭ꯔꯒ ꯉꯥꯛꯄꯤꯕ ꯑꯣꯏꯔꯕꯁꯨ, ꯅꯪꯒꯤ ꯃꯔꯨꯗꯨ ꯍꯨꯟꯕ ꯍꯧ꯫ ꯆꯔꯆꯇ ꯑꯁꯥꯎꯕ ꯃꯤ ꯀꯌꯥꯝꯅ ꯂꯩ, ꯅꯈꯣꯏ ꯈꯪꯕ꯭ꯔꯥ? ꯉꯁꯤ ꯃꯐꯝꯁꯤꯗ ꯅꯍꯥꯛꯀ ꯁꯥꯎꯅꯕ ꯃꯤ ꯑꯃꯒ ꯆꯔꯆꯇ ꯂꯥꯛꯃꯤꯟꯅꯕ ꯀꯅꯥꯒꯨꯝꯕ ꯑꯃ ꯌꯥꯎꯕꯤꯕ꯭ꯔꯥ? ꯏꯁ꯭ꯋꯔꯅ ꯇꯧꯕꯤꯒꯅꯤ, ꯄꯤꯕꯤꯒꯅꯤ ꯍꯥꯏꯕ ꯋꯥꯍꯩꯁꯤꯡꯗꯨꯗ ꯅꯍꯥꯛꯅ ꯍꯔꯥꯎꯅ ꯂꯥꯎꯗꯨꯅ ꯆꯣꯡꯐꯟꯗꯨꯅ ꯇꯧꯒꯅꯤ, ꯑꯗꯨꯒ ꯀꯥꯔ ꯍꯦꯛ ꯇꯣꯡꯕꯒ ꯌꯨꯝ ꯌꯧꯗ꯭ꯔꯤ ꯐꯥꯎꯕꯅ ꯑꯗꯨꯝ ꯈꯠꯅꯕ꯫ ꯃꯁꯤꯒꯨꯝꯕ ꯑꯥꯔꯊ ꯊꯣꯛꯇꯕ ꯃꯌꯥꯝꯁꯤꯗ ꯑꯩꯗꯤ ꯋꯥꯔꯕꯅꯤ꯫ ꯑꯩꯈꯣꯏ ꯃꯍꯩ ꯆꯥꯒꯗꯕꯅꯤ꯫ ꯏꯁ꯭ꯋꯔꯅ ꯅꯪꯉꯣꯟꯗ ꯇꯧ ꯍꯥꯏꯕꯗꯨ ꯅꯪꯅ ꯇꯧꯕ ꯍꯧꯔꯕꯗꯤ ꯅꯪꯅ ꯏꯁ꯭ꯋꯔꯒꯤ ꯂꯣꯏꯅꯕꯤꯕ ꯑꯗꯨꯗ ꯉꯥꯏꯅꯕꯒꯤ ꯅꯪꯒꯤ ꯍꯛ ꯂꯩ꯫ Amen? ꯃꯂꯥꯀꯤꯗ ꯌꯦꯡꯁꯤ꯫ ꯑꯊꯦꯟꯄꯣꯠ ꯑꯃꯗꯤ ꯇꯥꯏꯠ ꯆꯞ ꯆꯥꯅ ꯄꯨꯔꯛꯇꯨꯅ ꯀꯩꯗ ꯍꯥꯞꯄꯨ, ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯒꯤ ꯌꯨꯝꯗ ꯆꯤꯟꯖꯥꯛ ꯋꯥꯠꯂꯣꯏ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯪꯅ ꯊꯝꯕ ꯆꯟꯗꯕ ꯃꯈꯩ ꯑꯩꯅ ꯁ꯭ꯋꯔꯒꯗꯒꯤ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯕꯣꯔ ꯍꯩꯊꯗꯔꯥ ꯍꯥꯏꯕꯗꯨ ꯆꯥꯡ ꯇꯧ꯫ ꯅꯪꯅꯗꯤ ꯇꯥꯏꯠꯁꯤ ꯊꯥꯖꯗꯦꯗ ꯍꯥꯏꯅ ꯍꯥꯏꯕ ꯌꯥꯏ, ꯑꯗꯨꯕꯨ ꯅꯪꯅ ꯇꯧꯅꯤꯡꯗ꯭ꯔꯕꯗꯤ ꯅꯪ ꯊꯥꯖꯗꯦ꯫ ꯋꯥꯍꯪ ꯑꯃꯈꯛꯇ ꯍꯪꯖꯒꯦ, ꯏꯁ꯭ꯋꯔꯗ 10% ꯄꯤꯊꯣꯛꯈ꯭ꯔꯒ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯀꯣꯟꯅꯅꯕ ꯑꯇꯣꯞꯄ 90% ꯏꯁ꯭ꯋꯔꯅ ꯄꯤꯔꯛꯄꯗꯨ ꯌꯦꯡꯕꯅ ꯐꯕ꯭ꯔꯥ, ꯅꯠꯇ꯭ꯔꯒꯅ 10% ꯊꯝꯖꯤꯜꯂꯒ ꯂꯥꯏ ꯐꯠꯇꯕꯅ 100% ꯄꯨꯟꯅ ꯂꯧꯈꯤꯕꯗꯨꯅ ꯐꯕ꯭ꯔꯥ?
ꯅꯨꯡꯉꯥꯏꯕ ꯄꯥꯎꯗꯨꯗꯤ ꯃꯁꯤ ꯅꯪ ꯈꯛꯇ ꯅꯠꯇꯦ ꯇꯥꯔꯤꯕꯁꯤ, ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕꯗ ꯃꯤꯑꯣꯏ ꯂꯥꯛ ꯂꯥꯛ ꯇꯥꯔꯤꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤ ꯀꯥꯁꯤꯗ ꯈꯛꯇꯪ ꯅꯠꯇꯦ, ꯑꯗꯨꯕꯨ ꯇꯤꯚꯤꯗ ꯌꯦꯡꯗꯨꯅ ꯐꯝꯂꯤꯕꯁꯤꯡꯗꯁꯨꯅꯤ꯫ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯅ ꯂꯩꯖꯕꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ꯫ ꯅꯈꯣꯏꯅ ꯔꯤꯃꯣꯠ ꯑꯃꯅ ꯁꯠ ꯅꯝꯂꯒ ꯑꯩ ꯑꯗꯨꯝ ꯂꯩꯔꯝꯃꯅꯤ꯫ ꯃꯁꯤ ꯅꯉꯣꯟꯗ ꯌꯥꯝꯅ ꯂꯥꯏ꯫ ꯃꯌꯥꯝꯅ ꯌꯦꯡꯂꯤꯕ ꯊꯧꯔꯝꯁꯤ ꯑꯩꯈꯣꯏꯒꯤ ꯄꯥꯔꯠꯅꯔꯁꯤꯡꯅ ꯃꯃꯜ ꯊꯤꯔꯤꯕꯅꯤ, ꯑꯗꯨꯒ ꯅꯪꯅꯗꯤ ꯑꯁ ꯁꯤꯗꯤ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯀꯥꯟꯅꯩ, ꯏꯁ꯭ꯋꯔ ꯊꯥꯒꯠꯂꯤ, ꯁꯤ ꯊꯧꯔꯝꯁꯤ ꯑꯩ ꯄꯥꯝꯃꯤ ꯁꯤꯁꯇꯔ ꯍꯥꯏꯅ ꯂꯥꯏꯅ ꯈꯜꯂꯤ꯫ ꯑꯩꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯂꯩꯖꯕꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ꯫ ꯑꯩꯅ ꯍꯤꯡꯂꯤꯕ ꯃꯈꯩ ꯂꯩꯈꯤꯒꯅꯤ, ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯅꯍꯥꯛ ꯂꯧꯁꯤꯟꯕ ꯈꯛꯇꯪ ꯑꯣꯏꯕ ꯃꯤꯗꯨꯗꯤ ꯑꯣꯏꯕꯤꯒꯅꯨ, ꯑꯗꯨꯕꯨ ꯃꯤꯁꯤꯡꯒ ꯂꯣꯏꯅꯗꯨꯅ ꯄꯤꯕꯒꯤ ꯃꯆꯠ ꯑꯃ ꯂꯩꯒꯗꯕꯅꯤ꯫ ꯅꯪꯅ ꯃꯈꯣꯏꯗ ꯄꯤꯕ, ꯃꯈꯣꯏꯅ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯄꯤꯕ꯫ ꯌꯥꯝꯅ লাইꯕꯗ ꯉꯁꯤ ꯑꯌꯨꯛ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯀꯣꯐꯤ ꯑꯩꯅ ꯁꯦꯝꯃꯤ꯫ ꯑꯩꯒꯤ ꯀꯣꯐꯤ ꯈꯨꯁꯦꯝꯗꯨ ꯃꯍꯥꯛꯅ ꯄꯥꯝꯖꯩ, ꯑꯗꯨꯒ ꯑꯩꯅ ꯕꯠꯇꯔꯒ ꯆꯥꯕ ꯒ꯭ꯔꯥꯍꯝ ꯀ꯭ꯔꯦꯀꯔꯁꯇꯨ ꯃꯍꯥꯛꯅ ꯁꯦꯝꯃꯤ꯫ ꯃꯍꯥꯛꯅ ꯕ꯭ꯔꯦꯛꯐꯥꯁꯠ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯃꯗꯨ ꯄꯨꯔꯛꯄꯗꯗꯤ ꯃꯍꯥꯛꯅ ꯇꯦꯕꯜꯒꯗꯨ ꯇꯩꯊꯣꯛꯇꯨꯅ, ꯑꯩꯒꯤ ꯆꯧꯀ꯭ꯔꯤꯒꯗꯨ ꯁꯦꯝꯕꯤꯗꯨꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤ꯫ ꯑꯩꯒꯤ ꯆꯥꯅꯕꯒꯗꯨ ꯃꯍꯥꯛꯅ ꯃꯈꯨꯝ ꯍꯥꯡꯗꯣꯛꯈꯤꯗꯨꯅ ꯉꯥꯏꯈꯣ ꯉꯥꯏꯈꯣ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯍꯥꯡꯗꯣꯛꯄꯤ꯫ ꯑꯗꯨꯒ ꯉꯁꯤ ꯑꯌꯨꯛ ꯗꯦꯕꯅ ꯑꯩꯕꯨ 3-4ꯔꯛ ꯀꯣꯟꯕꯤꯗꯨꯅ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤ, ꯃꯥꯅ ꯑꯩꯒꯤꯗꯃꯛ ꯆꯥꯎꯊꯣꯛꯆꯩ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯃꯥꯒꯤ ꯄꯥꯡꯉꯤ, ꯃꯥꯅ ꯑꯩꯒꯤ ꯄꯥꯡꯉꯤ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯍꯣꯔꯦꯟ ꯃꯥꯅ ꯒꯣꯜꯐ ꯁꯥꯟꯅꯗꯨꯅ ꯂꯩꯔꯁꯨ ꯀꯔꯤꯁꯨ ꯀꯥꯏꯗ꯭ꯔꯦ꯫ ꯑꯗꯨꯅ ꯂꯧꯁꯤꯟꯕꯈꯛ ꯑꯣꯏꯕꯁꯤ ꯇꯣꯛꯄꯤꯌꯨ꯫ ꯍꯣꯏ, ꯏꯁ꯭ꯋꯔꯁꯤ ꯅꯪꯒꯤꯗꯃꯛꯇ ꯄꯤꯕꯤꯔꯤꯕ ꯑꯗꯨꯅꯤ, ꯅꯪꯒꯤꯗꯃꯛꯇ ꯊꯝꯕꯤꯔꯤꯕ ꯃꯍꯩ ꯑꯗꯨ ꯂꯣꯛꯅꯕ꯫ ꯃꯉꯣꯟꯗ ꯅꯍꯥꯛꯅ ꯈꯧꯔꯥꯡꯅ ꯉꯥꯏꯍꯟꯅꯤꯡꯉꯤ꯫ ꯑꯩꯗꯤ ꯇꯥꯏꯠ ꯊꯥꯖꯗꯦ, ꯃꯗꯨ ꯑꯔꯤꯕ ꯋꯥꯔꯦꯞꯅꯕꯒꯤ ꯋꯥꯌꯦꯜꯗ ꯂꯩꯔꯤꯉꯩꯒꯤꯅꯤ ꯍꯥꯏꯕ ꯃꯤꯁꯤꯡꯗꯨ ꯅꯪꯒꯤꯗꯨ ꯆꯨꯝꯂꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯃ ꯑꯩꯒꯤ ꯂꯩ꯫ ꯋꯥꯌꯦꯜꯒꯤ ꯃꯈꯥꯗ ꯃꯈꯣꯏꯅ ꯇꯥꯏꯠ ꯄꯤꯕ ꯑꯣꯏꯔꯒꯗꯤ ꯊꯧꯖꯥꯜꯒꯤ ꯃꯈꯥꯗ ꯂꯩꯕ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯕ ꯇꯥꯏ? ꯑꯗꯨꯗꯤ ꯑꯩꯗꯤ ꯑꯃꯨꯛꯇꯗꯤ ꯈꯜꯂꯨꯗꯦꯅ꯫ ꯑꯦꯃꯦꯟ꯫ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯈꯣꯏꯗ ꯍꯥꯏꯔꯤ, ꯃꯁꯤ ꯑꯍꯥꯟꯕꯗ ꯏꯁ꯭ꯋꯔꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯖꯅꯨꯋꯥꯔꯤꯗ ꯍꯥꯏꯕꯤꯔꯛꯄꯅꯤ꯫ ꯑꯩꯅꯁꯨ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔ ꯈꯔꯗ ꯍꯥꯏꯈꯤ, ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯄꯤꯕꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛꯀ ꯇꯥꯛꯍꯟꯅꯤꯡꯉꯤ꯫ ꯃꯁꯤ ꯑꯩ ꯌꯥꯝꯅ ꯇꯣꯏꯅ ꯇꯧꯗꯦ, ꯃꯔꯝꯗꯤ ꯅꯪꯅ ꯇꯧꯔꯤꯗꯨ ꯃꯤꯒꯤ ꯄꯩꯁꯥ ꯂꯧꯊꯣꯛꯅꯕꯅꯤ ꯍꯥꯏꯕ ꯃꯤ ꯃꯌꯥꯝ ꯑꯩ ꯊꯦꯡꯅꯔꯦ, ꯃꯔꯨ ꯑꯣꯏꯅ ꯇꯤꯚꯤꯗ ꯉꯥꯡꯕꯗꯅꯤ꯫ ꯆꯔꯆꯀꯤ ꯄꯥꯁꯇꯔꯅ ꯆꯔꯆꯇ ꯁꯟꯗꯣꯛꯅ ꯇꯥꯛꯄꯗꯨꯒ ꯈꯦꯠꯅꯩ꯫ ꯅꯍꯥꯛꯅ ꯏꯅꯥꯛ ꯈꯨꯟꯕ ꯄ꯭ꯔꯤꯆꯔ ꯍꯥꯏꯅ ꯈꯪꯅꯔꯛꯄꯁꯤ ꯇꯥꯃꯟꯗꯅ ꯋꯥꯔꯕꯅꯤ, ꯑꯗꯨꯕꯨ ꯑꯩ ꯂꯥꯏꯔꯕ ꯄ꯭ꯔꯤꯆꯔꯗꯤ ꯅꯠꯇꯦ꯫ ꯏꯅꯥꯛ ꯈꯨꯟꯕ ꯄ꯭ꯔꯤꯆꯔ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯐꯥꯎꯕ ꯑꯩ ꯈꯪꯗꯦ꯫ ꯃꯗꯨ ꯏꯁ꯭ꯋꯔꯅ ꯅꯪꯕꯨ ꯕꯣꯔ ꯄꯤꯅꯤꯡꯉꯤ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯃꯤꯗꯨꯔꯥ? ꯍꯣꯏ, ꯑꯩ ꯃꯗꯨ ꯊꯥꯖꯩ꯫ ꯏꯁ꯭ꯋꯔꯅ ꯄꯨꯟꯁꯤꯗ ꯀꯧꯕꯤꯕ ꯑꯗꯨꯕꯨ ꯃꯄꯨꯡ ꯐꯥꯍꯟꯅꯕ ꯍꯣꯠꯅꯔꯤꯕ ꯏꯁ꯭ꯋꯔꯒꯤ ꯃꯆꯥ ꯑꯃꯅꯤ ꯑꯩ, ꯑꯗꯨꯒ ꯃꯤꯁꯤꯡꯗ ꯏꯁ꯭ꯋꯔꯅ ꯕꯣꯔ ꯄꯤꯅꯤꯡꯉꯤ ꯍꯥꯏꯕꯗꯨ ꯈꯪꯍꯟꯅꯕ ꯍꯣꯠꯅꯔꯤꯕꯅꯤ, ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯑꯋꯥꯕ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯍꯟꯅꯕ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤ, ꯅꯪꯅ ꯃꯤꯉꯣꯟꯗ ꯄꯤꯅꯕ ꯇꯝꯕꯤꯗ꯭ꯔꯕꯗꯤ ꯅꯪꯅ ꯃꯈꯣꯏꯗ ꯀꯥꯟꯅꯕ ꯇꯧꯗ꯭ꯔꯤꯕꯅꯤ ꯍꯥꯏꯅ꯫ ꯑꯗꯨꯅ ꯅꯍꯥꯛꯅ ꯏꯁ꯭ꯋꯔꯗ, ꯃꯤꯉꯣꯟꯗ, ꯅꯪꯒꯤ ꯏꯃꯨꯡꯗ, ꯅꯃꯥꯟꯅꯕꯗ ꯄꯤꯅꯕꯒꯤ ꯂꯝꯕꯤꯗꯨ ꯊꯤꯗ꯭ꯔꯕꯗꯤ ꯅꯍꯥꯛ ꯅꯁꯥ ꯅꯊꯟꯇ ꯁꯣꯛꯍꯟꯖꯔꯕꯅꯤ꯫ ꯅꯍꯥꯛ ꯑꯄꯤꯕ ꯑꯃ ꯑꯣꯏꯕ ꯇꯥꯏ꯫ ꯏꯁ꯭ꯋꯔꯗꯤ ꯑꯄꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯇꯥꯏꯕꯪ ꯄꯥꯟꯕꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯔꯦ, ꯑꯗꯨꯅ ꯄꯤꯕꯤꯔꯦ꯫ ꯃꯁꯤꯅꯤ ꯑꯩꯈꯣꯏꯅ ꯇꯧꯕ ꯗꯔꯀꯥꯔ ꯂꯩꯔꯤꯕ ꯑꯁꯤꯁꯨ꯫
ꯑꯩꯈꯣꯏ ꯑꯄꯤꯕ ꯑꯣꯏꯕ ꯇꯥꯏ, ꯃꯤꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯕ ꯇꯥꯏ꯫ ꯏꯕ꯭ꯔꯤꯌꯥꯒꯤ 19ꯒꯤ 5ꯁꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯄꯥꯔꯒ ꯑꯩ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯌꯥꯝ ꯂꯥꯎꯅꯕꯒꯤ ꯁꯦꯝ ꯁꯥꯕꯤꯔꯕ꯭ꯔꯥ? ꯃꯁꯤ ꯌꯦꯡꯉꯨ꯫ ꯅꯈꯣꯏꯒꯤ ꯅꯆꯠ ꯅꯇꯧꯗ ꯁꯦꯟ ꯄꯥꯝꯗꯕ ꯑꯣꯏꯁꯅꯨ, ꯅꯈꯣꯏꯒꯤ ꯂꯩꯖꯕ ꯑꯗꯨꯅ ꯄꯦꯟꯕ ꯑꯣꯏꯌꯨ꯫ ꯃꯔꯝꯗꯤ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯍꯥꯏ, ꯑꯩꯅ ꯅꯪꯕꯨ ꯀꯔꯤꯁꯨ ꯁꯣꯊꯍꯜꯂꯣꯏ, ꯑꯗꯨꯒ ꯑꯩꯅ ꯅꯪꯕꯨ ꯈꯛ ꯊꯥꯗꯣꯛꯂꯣꯏ꯫ ꯂꯣꯏꯗ꯭ꯔꯤ, ꯉꯥꯏꯕꯤꯈꯣ, ꯑꯩꯅ ꯊꯥꯗꯣꯛꯂꯣꯏ, ꯑꯩꯅ ꯁꯣꯊꯍꯜꯂꯣꯏ꯫ ꯎꯔꯕ꯭ꯔꯥ ꯃꯁꯤ? ꯉꯁꯤ ꯑꯩ ꯆꯧꯀ꯭ꯔꯤꯗ ꯐꯝꯗꯨꯅ ꯂꯩꯕ ꯉꯝꯈꯤꯗꯦ꯫ ꯑꯩꯅ ꯅꯪꯕꯨ ꯀꯔꯤꯗꯁꯨ ꯁꯣꯊꯍꯜꯂꯣꯏ, ꯀꯔꯤꯗꯁꯨ ꯊꯥꯗꯣꯛꯂꯣꯏ꯫ ꯑꯗꯨꯅ ꯂꯥꯏ ꯐꯠꯇꯕꯅ ꯅꯉꯣꯟꯗ ꯋꯥꯍꯟꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ, ꯑꯗꯨꯒ ꯅꯪꯗꯤ ꯊꯕꯛ ꯁꯨꯡꯐꯪ ꯐꯪꯂꯔꯣꯏ, ꯄꯩꯁꯥ ꯄꯥꯏꯔꯔꯣꯏ, ꯅꯪꯒꯤ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ, ꯅꯪ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯅꯤ? ꯅꯪꯅ ꯑꯃꯨꯛ ꯍꯧꯒꯗꯕꯁꯨ ꯆꯍꯤ ꯑꯍꯜ ꯑꯣꯏꯃꯜꯂꯦ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ, ꯅꯪꯅ ꯏꯕ꯭ꯔꯤꯌꯥꯒꯤ 19ꯒꯤ 5ꯗꯨ ꯂꯧꯈꯠꯂꯒ ꯑꯁꯨꯝꯅ ꯍꯥꯏꯕꯤꯌꯨ: ꯃꯁꯤ ꯇꯥꯎ, ꯃꯁꯤ ꯇꯥꯎꯀꯣ, ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯀꯩꯗꯧꯅꯨꯡꯗ ꯁꯨꯡꯊꯥ ꯊꯥꯗꯣꯛꯂꯣꯏ꯫ ꯃꯍꯥꯛꯅ ꯑꯩꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯒꯅꯤ, ꯑꯩꯕꯨ ꯃꯍꯥꯛꯅ ꯀꯩꯗꯧꯅꯨꯡꯗ ꯁꯣꯊꯍꯜꯂꯣꯏ꯫ ꯑꯃꯦꯟ꯫ ꯃꯌꯥꯝ ꯍꯧꯒꯠꯂꯒ ꯏꯁ꯭ꯋꯔ ꯊꯥꯒꯠꯄꯤꯌꯨ꯫ ꯍꯜꯂꯦꯂꯨꯌꯥ! ꯅꯪꯅ ꯗꯔꯀꯥꯔ ꯂꯩꯕ ꯊꯧꯅꯥꯗꯨ ꯏꯁ꯭ꯋꯔꯅ ꯄꯤꯕꯤꯒꯅꯤ꯫ ꯏꯁ꯭ꯋꯔꯗ ꯉꯥꯏꯖꯕ ꯃꯈꯣꯏꯗꯨꯅ ꯃꯈꯣꯏꯒꯤ ꯄꯥꯡꯒꯜ ꯅꯧꯊꯣꯛꯀꯅꯤ꯫ ꯑꯩꯕꯨ ꯄꯥꯡꯒꯜ ꯄꯤꯕꯤꯔꯤꯕ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯟꯗꯒꯤ ꯑꯩꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯇꯧꯕ ꯉꯝꯒꯅꯤ꯫ ꯅꯪꯅ ꯋꯥꯕ ꯃꯇꯝꯗ ꯏꯁ꯭ꯋꯔꯅ ꯅꯪꯕꯨ ꯄꯣꯊꯥꯍꯟꯕꯤꯒꯅꯤ꯫ ꯏꯁ꯭ꯋꯔꯅ ꯄꯤꯕꯤꯔꯣꯏꯗꯕ ꯅꯪꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯅꯪ ꯃꯄꯨꯡ ꯐꯥꯕ ꯑꯣꯏꯔꯣꯏ, ꯑꯗꯨꯕꯨ ꯍꯥꯏꯕ ꯏꯟꯗꯕ ꯈꯨꯗꯤꯡꯃꯛꯇꯨꯗꯤ ꯅꯪ ꯊꯥꯗꯣꯛꯀꯗꯕꯅꯤ, ꯑꯗꯨꯒ ꯏꯁ꯭ꯋꯔꯅ ꯅꯪꯉꯣꯟꯗ ꯇꯧ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯇꯧꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯃꯔꯨ ꯍꯨꯜꯂꯨ ꯍꯥꯏꯕꯗු ꯍꯨꯟꯒꯗꯕꯅꯤ, ꯑꯗꯨꯒ ꯅꯪꯅ ꯃꯗꯨ ꯇꯧꯈ꯭ꯔꯕꯗꯤ ꯉꯁꯤ ꯑꯩꯉꯣꯟꯗ ꯑꯐꯕ ꯈꯔꯗꯤ ꯊꯣꯛꯀꯅꯤ ꯍꯥꯏꯅ ꯑꯥꯁꯥ ꯇꯧꯖꯕ ꯌꯥꯔꯦ꯫ ꯑꯃꯦꯟ꯫ ꯏꯁ꯭ꯋꯔꯅ ꯅꯪꯉꯣꯟꯗ ꯄꯤꯌꯨ ꯍꯥꯏꯔꯛꯄꯗ ꯅꯪꯉꯣꯟꯗꯒꯤ ꯃꯍꯥꯛꯅ ꯂꯧꯊꯣꯛꯅꯕ ꯁꯨꯡꯍꯣꯠ ꯍꯣꯠꯅꯕ ꯅꯠꯇꯦ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯄꯣꯠꯇꯨ ꯗꯔꯀꯥꯔ ꯂꯩꯇꯦ꯫ ꯄꯤꯕ ꯑꯁꯤꯅ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯗ ꯄꯤꯅꯤꯡꯕ ꯑꯗꯨ ꯍꯦꯟꯅ ꯐꯪꯖꯅꯕ ꯑꯩꯈꯣꯏꯕꯨ Joyce Meyer Ministry haibasi mahakpu ekhoi mi miyam thakachri mahakna ekhoi ngonda tawbiriba thakachri ngai haifam leite mahakna ekhoi bu phi maru adu khakta natana leidiba singna chinchak natana amasung pau amasung aphaba pau tambi noina contact tawbibe yagani jmmindia.org ngasi Joyce Meyer gi ministry da noi yawbibe yagani Joyce Meyer Ministry haibasi mahakpu ekhoi mi miyam thakachri mahakna ekhoi ngonda tawbiriba thakachri ngai haifam leite Mamangi program asi Joyce Meyer Ministry gi friends amasung partner singi mating dagi pangthok sabani.